Physics question viral Oihallakpada Chennabasing action Loukhatlagani. Ngasi faubada lane exam tharamba miyoi tare tanthokre joy. Pawasi Paujil Pausi dagi Loukhatchavani. Council of Higher Secondary Education Manipur Kosem Lauba Haujik Pangthok liba class 12 ki science stream ki physics question viral Oihallakpasiga mari lainana. Cybercrime da case file tawkre. Council na inquiry committee ama semduna mara laiba miyoi singi mathakte action Loukhatlagani. Mahut sindun lane exam tharamba miyoi taret ki mathakta action Loukhatkre. Exam asida chingda choba thokdok thokpadi leite haina kosem gi examination controller oinam join na phongdokre. Bapupurada leba kosem gi mayai loisangda pangthokeba paugi mifam amada o joina Makha Tana hai. Exam amagi damak sem sajariba mahiroi amade quality education pinaba exam sen langliba council gi thomi singda yamna nungaitaba thokdok ama oina. Class 12 ki physics subject ki question viral oirakba ase aduki matik laibak thivane. Hiram asiga mari lainana mara laiba miyoi singi mari makhong thigatlaga Faganaba council gi maikei cybercrime da case ama Loukhatpinaba report tawkre. Athuba matamda fagatpa ngamlagani loinana council gi leiriba exam committee amade akhanaba inquiry team na question viral Oihallakpa sigi matangda su thizillagani haikhe. Mahangna Makha Tana hai chingi district singda handak chahi gi oina leingakta council na haijabadagi akhanaba nodal officer coordinator OC SO amade akhanaba team khanduna section na honare Maramaduna chingi district sing the palm the thokdok thokpagi wafam di leite loinana Tampaki exam center kharada kanglongi wangma the mahut silaga exam tharamba miyoi taret ki mathakta action Loukhatpadi laikre council na thawai yauna mahiroi gi moral semgana bahona amade mahiroi sing no wana honariba sibo lanai khudong chaba khaktagi yenglaga arembada mangan bigano exam asigi center sing the ladiba oja sing nasu mahiroi sing bu ningthine exam thana bahona bi yohai nasu mahangna Makha Tana appeal tawrakle ITLF Amadi COTU gi leader Singna ka Henba Wangang Amadi Phirepsing Makha Tana Chatharabadi Waroisin Purakpada Wagani Elangam Johnson Pawasi Paunilkhon Pausi dagi Loukhatchavani Manipur da thokliba irang sida ITLF Amadi COTU gi leader Singna ka Henba Wangang Amadi Phirepsing Makha Tana Chatharabadi Waroisin Purakpada Wagani haina BJP gi Wangang loi Elangam Johnson na phongdokre Imphal West ki manungsa na laidiba kay Samthong Elangbam laikai Nambul Turel mapanda saba Riverside Open Gym sangaduna miyam da khusin bagi thauramda wafam asi mahak na phongdokhibane thauramadu da Johnson na Makha taraduna hai kuki gi CSO singni haiba ITLF amadi COTU gi miyoi singna miyambu lana lamjigliba sigi mathakta chapchaba thabak Loukhatpa sange India gi Prime Minister Narendra Modi na miyam gi apamba khangdana amade miyam ga wari sanadana kaidongungda Waroisin purakpa ngamloi amade Home Minister nasu Manipur gi miyam amade Miyam gi mihut singa unaduna Manipur gi puwari asi kaihandana Waroisin ama purangna bahonaba mathau tai haikhe Manipur da hojik laidiba president rule asigi mahutta popular government ama semba mathau tai haiba wafam su thamkhe Mahangna Makha Tana hai lamdam asigi miyam amade CSO singna su hojik laidiba phibam asida section na khongthang thangba matam yaure haikhe loinana ngasi sanga khiba open gym adugi matangda Johnson na hai hagolagliba naha sing amade ahal singna Hakchang sajel tawbagi chang asi hantharakle laikai da leiriba ahal amade angang singbu sajel tawbagi ithil pinabagi pandamda open gym asi sembani haiba wafam su thamkhe Gari Manungda Chingnaningai Oiba Maongda Meina Chaktuna Siraga Leiramba Roben Misigi Matangda Khongjang Changsinkhre Pawasi Paunilkhon Pausi dagi Loukhatchavani Tha asigi haukiba tang amagi numidang wairam pung 8 ka minute nifuga manga rom taba duaida Gari Manungda Meina Chaktuna Siraga Leiramba thoksom Roben Misigi Matangda Achumba langla langjil puthokpi haiduna ngasi iroi sembada wakat mifam chathakre misi adugi matangda semkhiba JSC maira paibi amade club na sinduna chathakiba wakat mifam aduga mari lainana JSC gi convener irengbam Phulendro na phongdorokpada tha asigi tang amagi numidang wairam pung 8 ka minute nifuga manga tarakpa matamda lamboi khongnang khong chongtham lairakta miyoi ama drop tawramlaba matung ikan kanadana gari adu mai haugduna chakpadagi thoksom Roben mahangna thawriba gari adugi manungda sina phangle haibagi pau phangkhe Loinana thokdok asi yamna Chingnaningai oiba thokdok amane maramde thoksom Roben na thawriba gari adu khangawduna mai hawduna chaklaglabasu karigidamak mahangna gari adugi thong hangdoktuna mathwai hingnaba gari adudagi mapanda thoktribano amade gari manungda maina chaktuna sibai base miyamna su tabada thajar roidaba wafam amane thokdok asi kanagumba miyoi kharanna lautuna duna sinba thokdok oigane maramaduna mihad asida chenariba miyoi sing adu athuba matamda mari lainaba singna faduna Maralgi matungina sairak pibi yu haina JSC gi convener gi maikeidagi mari lainaba singda appeal tawrakle len yauna Chukhiba Nonglei nungsinna kaya yamna sokankhrebagi haibagi report pikhalangna bakhangankhre pawasi paunilkhon pausi dagi Loukhatchavani
ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯑꯃꯗꯤ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯂꯦꯟ ꯌꯥꯎꯅ ꯆꯨꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯀꯌꯥꯗ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯌꯨꯝ ꯀꯨꯞꯂꯤꯕ GI ꯁꯤꯠ ꯖꯤꯡꯒꯁꯤꯡ ꯍꯨꯝꯗꯣꯛꯈꯤꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯊꯥꯖꯔꯤꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗ ꯄꯥꯛꯁꯟꯅ ꯂꯦꯟꯁꯤꯡ ꯑꯗꯨꯅ ꯀꯌꯥ ꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯔቬꯁꯟꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯀꯦ ꯗꯦꯕꯗꯠꯇ ꯁꯔꯃꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯗꯥꯏꯔꯦꯛꯇꯔ ꯀꯦ ꯗꯦꯕꯗꯠꯇ ꯁꯔꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯀꯧꯔꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯋꯥꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯂꯦꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯃꯤꯁꯤꯡꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯖꯔꯤꯕꯁꯤꯡ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕꯅꯤ ꯂꯣꯏꯅꯅ ꯄꯤꯈꯠꯂꯛꯂꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯂꯧꯃꯤꯁꯤꯡꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯝꯄꯦꯟꯁꯦꯁꯟ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯌꯥꯅꯕ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯗꯥꯏꯔꯦꯛꯇꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯊꯝꯈꯤ